यूक्रेन सेपरेटिस्ट डोनेक्स रीजन की मेयर ऑफिस रॉकेट अटैक तौख्रे रशिया गनमैन लानमी की ट्रेनिंग सेंटर नोंमई कापसिनबद 13 सीरे यूक्रेन की सेपरेटिस्ट डोनेक्स रीजन की मेयर ऑफिस रॉकेट अटैक चथख्रे मरक रशिया की लानमी की ट्रेनिंग सेंटर गनमैन अटैक चथखिबगी थौदोक्ता मियोई 13 सीरे हाइना ऑफिशियल रिपोर्ट फोंदोक्ले यूक्रेन की नोंपोक थंगबद लेरिबा डोनेक्स रीजन असे प्रो क्रेमलिन सेपरेटिस्ट कंट्रोल तौरिबा मफम अमने ngarang ayuk angan ba matamda rocket attack kaya ama chathakhe Russian state agency na report tawkhibada thogdok adu ki matang da misi mina thokpagi pau phangba laite chathakiba attack adu na maram oiraga Donetsk ke municipal building adu amanga ta thokle local separatist authorities sing na de attack adu Ukraine na pangthokpani haina maral si re social media da sandorokiba warol gi matungina de municipal building adu da maikhu chawna karakpagi saktam uba phangkhibaga loina na building adugi ceiling amadi thong thongnau na chingba amanga ta thokhe building adugi manak nangna khamduna lediba car amasu mai jaktuna amanga ta thokre kipnadi attack adugi matang da kanana pangthokpano haibadu chapchana claim tawba leitre Kremlin na sawgatpa separatist authorities sing asina Ukraine bu occupy tawriba territory aduda leidiba residential amadi infrastructure da target tawbi haina maral si re US na piba long range HIMARS rocket system sizinaduna attack adu satharakibane Russian military ge fire range amada target practice tawriba volunteer lanmi singda nongmai kapsinduna attack tawbadagi 13 hatkhiba made 15 na asokapan nangankhiba matung tarakbada strike asi sathagibane Russia ki defense ministry nadi thokdok adu terrorist attack ni haire President Vladimir Putin Russian force po Ukraine da mobilization tawnabo order tawkhiba matung tarakbada thokdok asi thokibane Russia na February tha da Ukraine da landasin khriba matung tarakbada लानफम कयादा माइथीबा फिबम अमदा लाक्ले प्रेसिडेंट पुतिन ना ट्रुप मोबिलाइजेशन तौनबा हुकुम तौखिबा मतुंगदा लैबाक असिदा लैरिबा मियोइ शा कयाना मापान लैबाक ता सेनखरबने वाशिंगटन द बेस तौबा थिंक टेंग अमना दे रशिया ना यूक्रेनियन सिंग बुनमदुना डिपोर्टेशन तौरिबा से एथनिक क्लींजिंग की वइबा थवोंग सिंग पांकक ओय रशिया ना ऑक्युपाई तौरिबा यूक्रेन की खाथंगबा रीजन द लैरिबा नुपी अंगांग कया अमबो रेस होम अमदि चिल्ड्रन कैंप ता थमले रशिया की डिप्टी प्राइम मिनिस्टर मराट Kusnulin State RIA Novosti Agency da report tawkhibada wafam asi phongdokhibane Ukraine gi territory da leriba Ukrainian singbu namduna mafam hongdokhalaga Russian singbu puslagli ba se ethnic cleansing gi campaign gi saruk amane masi international human law da violation tawbane Russian authorities sing na Russia na khudum chaliba Ukraine da leriba Ukrainian gi angang sing adu mama mapa laitrabane Makoibu Russia gi imung manung gi miyoi singna yokpagi thawong sing chatharakpa matamda madu maruoina genocide prevention gi international treaty da chawna akaiba pe ing 1948 ke genocide convention asi Ukraine amadi Russia yauna malem gi laibak chamaga nifuda ratify tawribane target tawriba group amagi angang sing bunamduna atopa group amada transfer tawbai basi genocide ke definition amani haire Aroy bada tabi ribapum namak po thagat chare